Akaswani Imphal Ngangom Kiran Pau Pajari Ahan Badamaru Pau Lakiba Madi Aina Yadaba Mong the Pariba Kusu Kulai Sing Ti Humduna Fagat Peleptri Sangnari Wet Lipter Psychom Mirabai Chanuna Hairi Yausung Sports Pooning Togat Ningaini Sangdam Nabayawu Yagadaba Masana Singda Henam Yang Changhaningi Amashung Grihmantri Amit Shah Nangasia Sangwi Krokazar Jilada All Borough Students Union Giankai Terchuba Sahigi Mipam the Saruk Yagani Lakiba Nongmai Singamade, Aina Yadava Mong the Pariba Kusu Kulai Sing Fagnaba, Aron Pau Sing Logduna, Singamasung Tampaki Singnava Mapum Kayada, Security Force na Tibomba Tabak left na Shatari. Raja Police ki control room na Thadorok Pacherola Madahai, Imphal East Jilagi, Haingang Police Station gi Manung Chanba, Haikru Makong, Kabai Shoy Amadi, Haingang Kongi Mapam Sing that Tibomba Tabak Chatabada, Magazine Yauba 9mm pistolama, Magazine Yauba .32 gi pistolama, detonator yaug the hand grenade ani, smoke grenade tama, radio set ani, stun grenade tama, tear smoke cell ahum, bulletproof helmet ani, insas ki magazine ama, SLR ki magazine ama masung, tongan makal gi nongoy maru kayamrum pagatle. Bisnupur Jila ki Loktak Police Station ki manung chanba Koki Mun amasung Lamdan Koki Khul Singda Aina Yadava Mong the Saramba Bunker Mangasu Security Force na Tugai Kre. Amaramda National Highway Kuntra Taret Imphal Zirbam Lambi Masung National Highway to Imphal Dimapur Lambida Mathangsina Porchai Pubagari Chamatara Manga Masung Sahum Kunmari Security ka Kanba Section Taurangalo na Pusilakre. Singamasung Tampaki Tongan Tuana Pam Singda Achat Oak Sing Sek Tokpam Samatara Hangdoktuna Section Torong Sing Lokali Hainasu Serola Cinema Katana Fongdokli. Ngasi National Vaccination Numit ni Laywaki Mapum Kayada Palan Tormasi Pangtoknari. Palan Numit Asig Mari Lenana Akaswani Imphal Gawari Shanabada Rajge Family Welfare Deputy Director Amasung State Immunization Officer Khatrimium Memchan Hai Kumja Lisingam Smapan Marputara Mangagi Mars Tara Tarukta Pulse Polio Immunization Campaign Mai Pakna Haudokiba Numit Adubuning Singduna Sahi Kudingi National Vaccination Numit Natraga National Immunization Numit Haiduna Palan Tauduna Lakli Pulse Polio Immunization Campaign asi Haudokraba Matung Makhatana Leptana Sataduna Kumja Lisingani Tara Marigi Mars Kuntareta World Health Organization na Bharata Polio Naba Mioy Amatalaitre Haina Lauthoraki Magna Hai Sahi Tarataruk Pawgi Manung Dalabangang Singda Tangkak Naina Lengak na Tongan Balena Singing Aktok Nanaba Tika Thabgi Thabak Leptana Satari Asiguma Tika Thabgi Thabak Singda Achobu Thodang Loriba Haksel Gilamda Thabak Toriu Mioy Singbu Puning Thogat Pamadi Laina Makal Kayadagi Ngaktok Naba Tika Thabgi Wakalon Miam the Paksana Kanganabagi Pandamda Palan Tormasi Pangtok Pani Ahamba polio drop itu kiba numit asibu akuna nisi jabu ina paktok tariba kogi ngasigi National Immunization Day natraga National Vaccination Day hana sikhang na numit ase maru ina akuna vaccine amadi vaccination sina akoida kari kanaba amadi masina karamba ina singdagi mangthu fongamba haibudi matangda miyamda awareness pijanaba amadi akoidi vaccination asibu tawriba front line workers amadi akoidi medical staff na samna jariba mayam asibu ning thawatpa ama oina aduguma pangthokpa minute amasuni Imphal West Jila ki Manung Dalaiba Jati Amasung Raja Thaki Rajniti Dol Singh Jila Asigi Manung Dalaiba ERO Singh AERO Singh Amasung Mikhal Gamari Lenaba Mio Singhi Apunba Mipamama Tha Asigi Kungi Numitung Matung Pungkai Satpa Matamda Imphal West ki Deputy Commissioner ki Office Complex Dalaiba Kombirei Hall Pangthok Lagani Hairi Electoral Roll Sem Saba Amadi Mikhal Gamari Lenaba Wapum Kaya Khanagadaba Mipamasida Mari Lenaba Kurimang Saruk Yaranaba Imphal West ki Deputy Commissioner Masung District Election Officer Mayang Namam Rajkumar Singh na Khangali Kharam Naga Union Manipuri ki Kunithoi Suba Sahi gi Mipam Kangpokpi Jila gi Nongchup Kharam Palen Village ki Community Hall da Ngarang Pangthokre Nungsi Sanaba Amatoiba Masung Sakut Pahibe Hiram da Pangthokiba Mipam Maduda Kharam Naga Union Manipur Masung Lup Asiga Sam Nariba Kharam Naga Women Union Kharam Students Union Amasung Kharam Literature Society and Qatar Rupki Sahi gi Warul Singh Puthoki Tabiriba Pawasi Akaswani Imphal Dagini Tokyo Olympic Games te lupa ki takaman lor krabi saknare bi wet lifter Psycho Mirabai Chanuna Hairi Yausang Matamda Laikai Singa Sana Konabagi Iho Makan Lakli Basi Yamna Pungning Togat Ningaini
आकाशवाणी इम्फालगा अखनना वरी सानबा मदा कुमारी मीराबाईना हाई हौरक्लिबा अंगांगसिंग अमदि नहारोलसिंगबु साना खोनबगी इहोसिदा चिंगसिंदुना याहुनबदगी यावसंग मतमदा का हेना इरांग तौदुना पामदबु थौदोकसिंग थोकपा हंथाली अदुमोइनमक साना खोनबगी थौरमसिंग सिल्लांगलिबा लैकाई लैकाईसिंगी क्लबसिंगना फिराल पाइबी नत्रगा इन आउटना सिंगबा सांगदमनबा यावबु यारोइदबा मसाना सिंगदगी खरा थैदोक्तुना जाति नत्रगा मालेमगी थाक्ता सांगदमनबदा यावबु यागदबा मसाना सिंगदा हेना माई ओनसिनबिरबदी मयामना होनबिरिबा सिगी माही हेना फंगबा ngamgani mahak hai mayambu khurumjari aihak Saikhom Mirabai Chainu Olympian Manipurda yaksang manungda lekai da yaksang sports tawbagi chatnabi ama lairaklibasi yamna aphaba khongthang amani masina haurakliba angangsingda sana khotnabagi wakhalon hena phahonbada chaungna mateng oiragani adubu haijaningba amakhatangdi club singna sinba matamda phiran paibi in out na chingba ngakta tawbagi mahutta angang singi tungi career oijaba yaba competition yawba yaba masana romda hena thawai yawirabadi mayamna hotna biribasing mahei hena phangani khanjai All Andhro Kendra Mairapaibi and All Clubs Association asinduna ngarang usolda khulngakpa phaba yaroi haina wakat mipama pangthokre wakat mipama da maike dongi tongan khulsingdig lakpa mioi kayana saruk yaki hairi Kendra gi Griha Mantri Amit Shahana ngasi Assam gi Krokazar jila gi Dotma da fangthokadaba All Boro Students Union gi yankai teres sub chahi gi mipamda wa ngangani Masigi tungda Guwahati da awang nopok raja singi Mukhyamantri singa anauba criminal law sing chanhanbagi matangda wari sanagani tungda Sri Saha New Delhi gi damak Assam thadokigani Assam amasung Mizoram gi numit humne gi khongchatta haukibi irai numita Assam da tunglakiba Griha Mantri na ngarang Assam gi Dargaon da matamgu chunana semgatlaba Lachit Barfukan Police Academy Shangaki Police Academy Housing Project singi jatra sohanki madugi tungda Sri Sahana Mizoram gi Aizol chatuna Assam Rifles bu Aizol shahar dagi Jokhau sangda hongdokpagi thorumda saruk yaki Mathang sahi Ganatantra Divas nimitta lauthokadaba lisingani kuntarki Padma Award ki nomination pishinba ngarang dagi haukre Nomination pishin bagi roibu namit July 13 Padma Award singi damak nomination amadi recommendation sing Rashtriya Puraskar portal da online de piket kadabani Padma Award sing Padma Vibhushan Padma Bhushan amasung Padma Shri asi lewak asigi khwaidigi wangba civilian award sing ni Telangana da aina thingkraba CPI Maoist ki mioi humpumari security force da khulai thadoktuna sangjakre IGP Multi Zone 1 Chandrasekhar Reddy amasung Bhadradri Kothagudem Jila gi SP Rohit Raj da makhoina khulai thadoktuna sangjaki Masi tharaga haukiba tha ani asida khulai thadoktuna sangjarakiba Maoist ki masing chama kunithoi sure IGP Chandrasekhar Reddy na pawmising da hai ngarang khulai thadoktuna sangjarakiba Maoising adugi manungda nifu na nupani aduga 13 na nupini makhoida ahanba oina lupa lising kunmanga piragani masigi matakta makhoi bu ningthina khunda leita hannaba mateng pangbasing chu pakhetkani hairi Maharashtra ki Chandrapurna khwaidigi sabampham oiduna ngarang Celsius degree nifumatoi dasmik mari yauki Met office ki paun hai lakliba namit ninida Vidarbha lamdamda makhatana kahena sawa phibam mayuk narabayai Akola Chandrapur amasung Yavatmal jila singda orange alert lauthokre Warda Nagpur amasung Amravati jila singdana yellow alert lauthokre Amoromda Kolhapur jila gi Azra talukas amasung Sahuwari lamdamdadi matam chadana nong chukre masina mafam adugi miyamda nungsagi maishadagi karmakai safare Aroibada marwayo pau amuhanna Lakhiba nongmay amadi aina yadaba khuchu khulai sing thi humdana fagat pleb 3 Sagnai rabi wet lifter Saikhom Mirabai chanuna hairi yauksang sports pukning thogat ningaini sangdamnaba yawbu yagadaba masana singda he namit yang changhaningi amasung Griha Mantri Amit Shah na ngasi Assam gi Krokazar jila da All Boro Students Union gi yankai teresuba chahi gi mifam da saruk yagani paulo jare